ꯊꯣꯏꯕꯤꯅ ꯌꯨꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯑꯃꯨꯛꯀ ꯍꯟꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯃꯔꯨ ꯑꯣꯏꯅ ꯇꯦꯔꯦꯁ ꯃꯊꯛꯇꯣ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯦ꯫ ꯃꯊꯛꯇ ꯂꯩꯔꯤꯕ ꯒꯝꯂꯥꯁꯤꯡ ꯑꯗꯨꯁꯨ ꯑꯅꯧꯕ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯅꯨꯡꯊꯤꯜꯗꯣ ꯒꯝꯂꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩ꯫ ꯂꯩ ꯃꯌꯥꯝꯗꯨ ꯁꯦꯟꯅꯕ ꯂꯣꯏꯔꯒ ꯁꯨꯝ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯟꯆꯥꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯍꯦꯟꯅ ꯈꯣꯏꯖꯪꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯂꯟꯆꯥꯍꯣꯏꯒꯤ ꯃꯜꯂꯕ ꯌꯨꯝ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯈꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯃꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯂꯟꯆꯥꯕꯨꯅ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯅꯤꯡꯖꯈꯤ꯫ ꯋꯥꯈꯜꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯈꯟꯖꯤꯟꯗꯅꯕ ꯗꯣꯛꯇꯔꯅꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯊꯥꯗꯨꯅ ꯍꯣꯠꯅꯩ꯫ ꯊꯣꯏꯕꯤ ꯃꯥꯅꯁꯨ ꯍꯧꯈꯤꯕ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯗꯨ ꯇꯣꯛꯂꯒꯦ ꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯊꯃꯣꯏ ꯃꯥꯗꯤ ꯉꯁꯤꯁꯨ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯤ, ꯅꯤꯡꯁꯤꯡꯂꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯤꯠꯂꯨ ꯑꯅꯤꯕꯨ ꯅꯧꯍꯧꯅꯅ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯩꯕꯅ ꯊꯃꯣꯏ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤ꯫ ꯑꯣꯠꯂꯤꯗꯀꯣ ꯊꯃꯣꯏ ꯅꯪꯅ ꯋꯥꯈꯜ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ꯫ ꯀꯔꯝꯅꯁꯨ ꯇꯔꯥꯏ ꯇꯔꯥꯏ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ, ꯀꯔꯝꯅꯁꯨ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯄ ꯉꯝꯒꯗꯧꯔꯤ꯫ ꯅꯨꯡꯁꯤ ꯃꯌꯦꯗꯤ ꯊꯃꯣꯏꯅꯨꯡꯗ ꯁꯅꯥꯒꯤ ꯃꯌꯦꯛ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯄꯨꯂꯤꯁꯁꯤꯡꯗꯨꯁꯨ ꯃꯊꯪ ꯄꯥꯎ ꯄꯤꯅꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯊꯧ ꯂꯣꯏꯅ ꯆꯤꯟꯕꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯍꯜꯂꯛꯄꯗꯨꯗ ꯏꯃꯨꯡ ꯑꯅꯤꯃꯛ ꯃꯩ ꯍꯧꯔꯦ꯫ ꯃꯥꯡꯒꯣꯜ ꯖꯥꯎꯅ ꯈꯔ ꯍꯦꯟꯅ ꯃꯩ ꯍꯧꯔꯦ ꯑꯁꯥꯎꯕꯗꯣ꯫ ꯐꯝꯂꯤꯕꯗꯨꯁꯨ ꯐꯝꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯔꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩ꯫ ꯄꯨꯡꯁꯨ ꯃꯩ ꯍꯦꯟꯖꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯥꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯥꯏ, ꯑꯉꯥꯡ ꯑꯅꯤꯁꯦ ꯊꯑꯣꯏꯅ ꯂꯣꯠꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯃꯊꯥ ꯁꯥꯟꯅꯔꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ꯫ ꯃꯗꯨ ꯐꯥꯎꯕ ꯄꯥꯎ ꯐꯪꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯊꯤꯔꯁꯤ." ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯋꯥꯈꯜ ꯐꯅ ꯈꯟꯗꯣꯛꯂꯨꯕꯒꯤ ꯗꯁꯥꯅꯤ ꯇꯥꯔꯤꯕꯁꯤ꯫ ꯏꯕꯥꯏ, ꯑꯩꯅꯁꯨ ꯉꯁꯥꯏꯗꯣ ꯈꯔ ꯉꯥꯡꯉꯝꯕꯗꯨꯒ ꯄꯥꯈꯠꯈ꯭ꯔ ꯃꯥꯜꯂꯤ ꯊꯣꯏꯕꯤꯗꯣ꯫ ꯏꯆꯥꯗꯣ ꯄꯪꯖꯕꯅꯤꯅꯦ ꯀꯣꯏꯔꯦ, ꯑꯄꯪꯕꯤ ꯏꯆꯥ ꯅꯨꯄꯤꯗꯣ꯫ ꯁꯣꯝꯗ ꯂꯟꯆꯥꯒ ꯊꯣꯏꯕꯤꯒꯗꯣ ꯀꯨꯝꯕꯤ ꯌꯧꯕ ꯕꯁ ꯑꯃꯗ ꯇꯣꯡꯈꯠꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯝꯂꯤꯁꯨ ꯇꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯂꯟꯆꯥꯒꯤ ꯈꯨꯗꯥꯡꯗ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯦ꯫ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯄꯨꯗꯨꯅ ꯃꯣꯏꯔꯥꯡ ꯄꯥꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯅꯝꯕꯣꯜꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯅꯤꯡꯊꯧꯈꯣꯡ ꯌꯧꯕꯗꯤ ꯄꯨꯡꯃꯝ ꯃꯝꯂꯦ꯫ ꯃꯣꯏꯔꯥꯡ ꯌꯧꯕꯗꯗꯤ ꯄꯨꯡꯁꯨ ꯊꯦꯡꯂꯕꯅꯤ꯫ ꯊꯣꯏꯕꯤꯗꯤ ꯀꯞꯂꯨꯕꯒ ꯇꯨꯝꯊꯔꯨꯔꯦ꯫ ꯂꯟꯆꯥꯅ ꯇꯞꯅ ꯍꯧꯗꯣꯔꯛꯏ, "ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ? ꯃꯤꯠꯁꯤꯡ ꯀꯨꯝꯅꯕ ꯇꯧꯔꯁꯤ, ꯌꯧꯗꯧꯔꯦ." ꯂꯟꯆꯥꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯃꯤꯠ ꯁꯤꯡꯂꯦ꯫ ꯒꯥꯔꯤꯗꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯈꯥꯝꯗꯨꯅ ꯑꯅꯤꯃꯛ ꯀꯨꯝꯊꯔꯛꯏ꯫ ꯊꯣꯏꯕꯤ ꯃꯐꯝ ꯑꯗꯨ ꯃꯥꯅ ꯈꯪꯕ ꯃꯐꯝꯁꯨ ꯑꯣꯏꯗꯕꯒ ꯃꯝꯁꯤꯟꯈꯤꯕꯒ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯂꯟꯆꯥꯒꯤ ꯈꯨꯗꯥꯡꯗ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯦ꯫ "ꯑꯣꯇꯣ ꯑꯔꯥꯛꯄ ꯑꯃ ꯐꯥꯔꯒ ꯑꯗꯨꯝ ꯆꯠꯂꯁꯤ." "ꯌꯥꯎꯗ꯭ꯔꯕ ꯇꯥꯃꯣꯂꯥ, ꯁꯤꯗꯒꯤ ꯑꯣꯇꯣꯗ ꯃꯤꯅꯤꯠ 15ꯃꯨꯛ ꯆꯠꯈꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯆꯥꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯄꯨꯡꯁꯨ 9 ꯇꯥꯒꯗꯧꯔꯦ꯫ ꯃꯤꯁꯨ ꯄꯨꯡꯇꯥꯛ ꯇꯥꯛꯂꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯄꯁꯨ ꯎꯗꯦ꯫ ꯃꯐꯝ ꯑꯗꯨꯅꯒ ꯂꯝꯍꯥꯡ ꯑꯣꯏꯕꯒ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯄꯨꯡ 9 ꯍꯦꯜꯂꯛꯄ ꯑꯗꯥꯏꯋꯥꯏꯗ ꯔꯥꯙꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ "ꯏꯅꯦ, ꯏꯅꯦ, ꯑꯕꯣ." ꯀꯅꯥꯅꯣꯅꯦ ꯑꯊꯦꯡꯕꯁꯤꯗ? ꯔꯥꯙꯥ ꯀꯣꯟ ꯐꯦꯡꯂꯝꯕꯗꯨ ꯊꯅꯝꯂꯒ ꯃꯈꯨꯠ ꯇꯩꯊꯣꯛꯇꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯏ꯫ "ꯀꯅꯥ?" "ꯏꯅꯦ, ꯑꯩꯅꯤ, ꯂꯟꯆꯥꯅꯤ." "ꯍꯩꯃꯥ, ꯂꯟꯆꯥ, ꯅꯪꯗꯤ ꯁꯤꯗ? ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ?" "ꯏꯅꯦ, ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯒꯤ ꯏꯅꯦ ꯍꯣꯏꯗ ꯑꯣꯏꯅ ꯆꯪꯉꯕꯅꯤ." "ꯑꯣ, ꯀꯥꯈꯠꯂꯣ, ꯀꯥꯈꯠꯂꯣ." ꯔꯥꯙꯥ ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯟꯆꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕꯤ ꯊꯣꯏꯕꯤꯗ ꯆꯤꯡꯅꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ, "ꯃꯥꯅ ꯀꯅꯥꯅꯣ?" ꯂꯟꯆꯥ ꯌꯥꯝꯅ ꯇꯞꯅ, "ꯏꯅꯦ, ꯑꯩꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ." "ꯀꯥꯔꯛꯑꯣ, ꯀꯥꯔꯛꯑꯣ." ꯐꯨꯡꯒꯥ ꯃꯌꯥꯗ ꯂꯩꯔꯝꯕ ꯃꯕꯣꯛ ꯍꯅꯨꯕꯤꯗꯨꯁꯨ ꯊꯣꯛꯂꯛꯏ꯫
ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥ ꯊꯥꯔꯤꯕꯗꯨꯗ ꯑꯅꯤꯗꯨ ꯐꯝꯍꯜꯂꯒ ꯔꯥꯙꯥꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ. ꯅꯪ ꯃꯥꯃꯣꯁꯨ ꯂꯩꯇꯦ, ꯖꯨꯔꯤꯗ ꯆꯠꯈꯤ. ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ? ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤꯅꯦ. ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯕ. ꯏꯝꯐꯥꯜ ꯌꯧꯒꯗꯕ ꯒꯥꯔꯤꯁꯨ ꯐꯪꯗꯦ. ꯏꯝꯐꯥꯜꯗ ꯏꯔꯥꯡꯁꯨ ꯊꯣꯛꯏꯅ ꯄꯥꯎ ꯇꯥꯏ. ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯃꯥꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯐꯖꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯅꯦꯒꯤꯁꯤꯗ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ. ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯏꯅꯦ, ꯊꯣꯏꯕꯤ ꯀꯧꯏ. ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯁꯥ ꯅꯁꯥꯅꯗꯤ ꯌꯥꯅꯔꯒ ꯂꯥꯛꯄ꯭ꯔꯣ? ꯍꯣꯏ ꯏꯅꯦ. ꯌꯨꯝꯗꯗꯤ ꯄꯥꯎ ꯄꯤꯈ꯭ꯔꯕ꯭ꯔꯥ? ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯪꯗꯤ? ꯂꯟꯆꯥꯅ ꯈꯨꯝꯂꯩ. ꯏꯅꯦ, ꯂꯩꯀꯥꯏ ꯑꯃꯠꯇꯅꯤ. ꯌꯨꯝꯗꯗꯤ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ. ꯏꯃꯥꯗ ꯍꯥꯏꯈꯤꯕꯗ ꯃꯈꯣꯏꯗꯁꯨ ꯑꯗꯨꯝ ꯌꯧꯈ꯭ꯔꯅꯤ. ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦꯀꯣ. ꯍꯣꯏꯅꯦ, ꯑꯗꯨꯗ ꯄꯥꯎꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯄꯤꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯌꯨꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯄꯥꯈꯠꯅꯗꯣꯏꯅꯤꯅꯦ. ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯔꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ. ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯅ ꯀꯩ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯒꯤ ꯇꯧꯕꯅꯤ. ꯅꯣꯏꯒꯤꯁꯦ ꯋꯥꯗꯤ ꯌꯥꯝꯅꯔꯛꯀꯗꯧ ꯃꯥꯜꯂꯤꯀꯣ. ꯉꯥꯡꯅꯔꯤꯉꯩ ꯂꯟꯆꯥꯒꯤ ꯃꯃꯥꯒꯤ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ. ꯍꯩꯃꯥ, ꯅꯃꯥꯅꯤꯅꯦ ꯐꯣꯟ ꯇꯧꯔꯛꯏꯁꯤꯗꯤ. ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯏꯅꯦ, ꯍꯥꯏꯔꯁꯨ ꯈꯔ ꯊꯦꯡꯊꯔꯒ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ. ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯏꯕꯤꯈꯤꯅꯨ ꯏꯅꯦ. ꯔꯥꯙꯥꯁꯨ ꯐꯣꯟꯗꯨ ꯃꯊꯥ ꯁꯥꯅ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ, ꯏꯅꯝꯃ. ꯔꯥꯙꯥ, ꯀꯩꯅꯣꯝꯇ ꯍꯪꯉꯛꯀꯦꯅꯦꯍꯦ. ꯀꯩ ꯂꯩꯔꯒꯦ ꯏꯅꯝꯃ? ꯏꯁ, ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯕ ꯑꯃ ꯇꯧꯔꯦꯅꯦ ꯔꯥꯙꯥ ꯅꯪꯕꯣ. ꯑꯩꯈꯣꯏ ꯂꯟꯆꯥꯗꯨꯕꯨ ꯅꯣꯏꯗꯒ ꯂꯥꯛꯄ꯭ꯔꯣ? ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯏꯔꯥꯡꯁꯨ ꯀꯟꯕꯅ ꯃꯨꯛꯇꯣꯏꯕ. ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯨꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯦꯅꯦ. ꯂꯟꯆꯥꯕꯣ? ꯂꯥꯛꯇꯦ ꯏꯅꯝꯃ. ꯏꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ. ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ? ꯏꯅꯝꯃ, ꯍꯪꯕ ꯌꯥꯕꯗꯤ ꯍꯪꯅꯔꯕ꯭ꯔꯣ? ꯍꯪꯅꯔꯕꯅꯤ. ꯑꯃꯠꯇ ꯈꯪꯉꯤ ꯀꯧꯕ ꯍꯥꯏꯅꯔꯛꯇꯦ. ꯐꯣꯟꯁꯨ ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯜꯂꯤꯕꯁꯦ. ꯑꯩ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ ꯔꯥꯙꯥ. ꯃꯃꯥ ꯍꯦꯃꯥꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯁꯨ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯔꯤ. ꯂꯟꯆꯥ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ. ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ. ꯇꯁꯦꯡꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯔꯥꯙꯥꯅ ꯃꯔꯛ ꯊꯠꯈ꯭ꯔꯦ. ꯏꯅꯝꯃ, ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ. ꯋꯥꯈꯜ ꯂꯩꯕ ꯑꯉꯥꯡꯅꯤ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯝꯃꯣꯏꯗ. ꯍꯦꯟꯅꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯏꯅꯝꯃ. ꯄꯥꯈꯠꯇꯕ ꯉꯝꯗꯦꯅꯦ ꯔꯥꯙꯥ. ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ. ꯃꯄꯥꯕꯨꯡꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯃꯆꯟꯅꯨꯄꯤꯁꯤꯁꯨ ꯉꯁꯥꯏꯗꯒꯤ ꯎꯪꯗꯅ ꯂꯩꯔꯕꯅꯤ. ꯏꯅꯝꯃ, ꯍꯌꯦꯡ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯣ. ꯑꯗꯨꯗ ꯄꯥꯎ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ. ꯃꯤꯒꯤꯗꯤ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯁꯪꯒ ꯆꯥꯎꯕ ꯏꯃꯨꯡꯅꯤ. ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ. ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯅꯔꯕꯅꯤ. ꯁꯣꯏꯗꯅ ꯋꯥ ꯑꯃꯗꯤ ꯑꯣꯏꯅꯔꯅꯤ ꯇꯧꯔꯤꯁꯦ. ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯂꯕꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯐꯥꯗꯣꯛꯅꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ. ꯏꯅꯝꯃ, ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯥꯛꯇꯦ. ꯂꯥꯛꯑꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ. ꯍꯣꯏ, ꯐꯔꯦ. ꯑꯗꯨꯗꯤꯅꯦ, ꯑꯇꯩꯗ ꯑꯃꯨꯛ ꯍꯪꯈꯤꯒꯦ. ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ. ꯍꯣꯏ ꯏꯅꯝꯃ. ꯃꯃꯥꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯂꯟꯆꯥ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏꯗꯨ ꯈꯨꯝꯗꯨꯅ ꯈꯥꯡꯉꯤ. ꯇꯧꯐꯝ ꯈꯪꯗꯦ. ꯊꯣꯏꯕꯤꯁꯨ ꯂꯟꯆꯥꯒꯤ ꯅꯥꯀꯜꯗ ꯏꯇꯨꯛ ꯇꯨꯛꯊꯅ ꯐꯝꯂꯤ. ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯆꯣꯡꯕ ꯂꯦꯞꯇꯦ. ꯃꯄꯥꯒꯤ ꯃꯤꯍꯨꯜ ꯐꯖꯅ ꯈꯪꯉꯤ. ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯊꯣꯏꯕꯤ ꯃꯊꯥ ꯁꯥꯏ. ꯂꯟꯆꯥꯒꯤ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛ ꯍꯅꯨꯕꯤꯗꯨꯅ ꯅꯥꯀꯜꯗꯒꯤ ꯍꯥꯏꯔꯛꯏ. ꯆꯦꯟꯕ ꯆꯣꯡꯕ ꯍꯥꯏꯕꯁꯦ ꯁꯤ ꯉꯥꯛꯇꯅꯤ. ꯏꯁꯨꯁꯤꯗꯨꯝ ꯃꯐꯤ ꯍꯣꯡꯗꯣꯛꯍꯜꯂꯨꯅꯤ ꯔꯥꯙꯥ. ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯄꯥꯎ ꯍꯥꯏꯈ꯭ꯔ ꯂꯣꯏꯔꯦ. ꯃꯁꯥ ꯌꯥꯅꯔꯒ ꯂꯥꯛꯂꯕꯁꯤꯗ ꯀꯔꯤꯒꯤ ꯐꯥꯗꯣꯛꯅꯕꯅꯣ? ꯂꯥꯛꯁꯅꯨ, ꯑꯕꯣꯛ ꯂꯩ. ꯑꯕꯣꯛꯅ ꯉꯥꯡꯅꯗꯧꯔꯤꯅꯤ. ꯊꯣꯏꯕꯤ ꯍꯥꯏꯕꯅꯤꯀೋ ꯅꯪꯒꯤ ꯃꯤꯡꯗꯣ? ꯍꯣꯏꯅꯦ. ꯏꯅꯦꯅꯦ, ꯐꯤ ꯄꯤꯒꯦ, ꯍꯣꯡꯗꯣꯛꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯅꯕꯣꯛ ꯑꯩꯈꯣꯏ ꯑꯅꯤꯗ ꯈꯣꯏꯔꯝ. ꯔꯥꯙꯥꯅ ꯊꯣꯏꯕꯤꯕꯨ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯁꯨꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯁꯦꯠꯍꯜꯂꯤ. ꯃꯁꯛ ꯃꯇꯧꯅꯒ ꯆꯪꯈꯣꯟꯕꯅꯤ. ꯀꯨꯆꯨꯅꯒ ꯃꯉꯥꯜ ꯂꯩꯕꯅꯤ. ꯐꯅꯦꯛ ꯐꯤꯗꯨ ꯁꯦꯠꯆꯤꯟꯕꯗꯨꯗ ꯐꯤꯗꯨ ꯃꯀꯣꯛ ꯈꯖꯤꯛ ꯀꯨꯞꯂꯒ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯟꯆꯥꯗꯤ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗ꯭ꯔꯕꯅꯤ. ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯅꯤꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯅꯦ ꯔꯥꯙꯥꯒ ꯃꯕꯣꯛꯀꯒꯤ ꯃꯃꯥꯡꯗ ꯈꯔꯁꯨ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯉꯤ.
ꯑꯗꯨꯕꯨ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯑꯃꯅ ꯂꯣꯟꯅ ꯂꯣꯟꯅ ꯊꯣꯏꯕꯤꯕꯨ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯧꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯆꯤꯟꯕꯗꯨꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯦ, ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯂꯟꯆꯥꯅ ꯃꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯛꯂꯤꯕ ꯅꯤꯄꯥꯃꯥꯒꯤ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯊꯣꯏꯕꯤꯗꯤ ꯏꯀꯥꯏꯕꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯃꯈꯣꯡꯁꯨ ꯊꯥꯡꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯅꯦ ꯔꯥꯙꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯏꯁ, ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯁꯤꯗꯤ꯫ ꯏꯃꯨꯡꯒꯁꯦ ꯏꯃꯧꯒꯤ ꯃꯁꯛ ꯃꯇꯧꯅ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤꯅꯦꯁꯦ." ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯅꯕ ꯍꯣꯠꯅꯩ꯫ ꯂꯟꯆꯥꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯃꯅꯦꯒꯤ ꯃꯃꯥꯡꯗ ꯌꯥꯔꯤꯃꯈꯩ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯏꯔꯦꯝ ꯂꯝꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯂꯟꯆꯥꯗꯤ ꯃꯅꯨꯡꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯥꯛꯂꯒ ꯂꯟꯆꯥꯒ ꯂꯣꯏꯅꯅ ꯃꯕꯣꯛꯇ ꯈꯣꯏꯔꯝꯃꯤ꯫ ꯃꯕꯣꯛ ꯍꯅꯨꯕꯤꯗꯨꯗꯤ ꯊꯣꯏꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯨ ꯑꯅꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ, ꯅꯨꯡꯁꯤꯗ ꯏꯁꯨ ꯑꯅꯤꯁꯦ꯫ ꯄꯨꯟꯁꯤꯒꯤꯅꯦ ꯁꯦꯠꯅ ꯈꯥꯏꯅꯗꯕ ꯑꯣꯏꯁꯅꯨꯀꯣ ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯦ." ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯃꯅꯦ ꯔꯥꯙꯥꯅ ꯆꯥꯛ ꯊꯣꯡꯒꯠꯄꯤꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤ ꯍꯥꯏꯅꯕ ꯂꯩꯇꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕꯗꯨ ꯍꯩꯇ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯃꯌꯨꯝꯗ ꯅꯣꯡꯃꯗ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯄꯨꯈꯝ ꯑꯃ ꯐꯦꯡꯕ ꯅꯠꯇꯦ, ꯃꯈꯨꯠꯇ ꯍꯥꯝꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯂꯤꯆꯠꯇꯨ ꯈꯨꯗꯛꯇ ꯍꯣꯡꯗꯣꯛꯏ꯫ ꯔꯥꯙꯥꯁꯨ ꯊꯣꯏꯕꯤꯕꯨ ꯌꯥꯅꯤꯡꯉꯤ꯫ ꯂꯟꯆꯥꯅ ꯄꯨꯔꯛꯄ ꯑꯣꯏꯕꯒ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯅ ꯍꯩꯇ ꯇꯧꯖꯔꯤꯕꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕꯅ ꯉꯥꯎꯈ꯭ꯔꯕꯅꯤ, ꯊꯃꯣꯏꯗꯁꯨ ꯃꯃꯣꯟ ꯇꯧꯏ꯫ ꯊꯕꯛ ꯂꯣꯏꯔꯒ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯄꯥꯎꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯄꯤꯈꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯅꯈꯣꯏꯁꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯤ꯫ "ꯅꯆꯟꯅꯨꯄꯤꯒꯤ ꯀꯥꯅꯤ, ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯁꯦ ꯀꯅꯥꯁꯨ ꯂꯩꯅꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯐꯖꯅ ꯁꯥꯕ ꯌꯨꯝꯁꯥꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯌꯥꯅꯕ ꯂꯩꯔꯣꯀꯣ." "ꯍꯣꯏꯅꯦ, ꯌꯥꯅꯤꯗ." "ꯐꯔꯦ, ꯄꯣꯊꯥꯔꯣꯀꯣ." "ꯍꯣꯏꯅꯦ." ꯔꯥꯙꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯟꯆꯥ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯊꯤꯜ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯦꯠꯂꯛꯈꯤꯕ ꯖꯤꯟꯁꯀ ꯇꯤ ꯁꯔꯠ ꯑꯗꯨꯒ ꯌꯦꯡꯅꯔꯨꯔꯒ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯆꯨꯗ ꯑꯃꯨꯛ ꯎꯕꯁꯤꯗꯗꯤ ꯂꯟꯆꯥꯗꯤ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯂꯟꯆꯥꯅ ꯃꯃꯤꯠ ꯀꯣꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯀꯥꯏꯕꯅ ꯇꯧꯐꯝꯁꯨ ꯈꯪꯂꯝꯗꯦ꯫ "ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯁꯦ ꯍꯥꯏꯔꯣ?" "ꯑꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯅꯣ?" "ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯋꯥꯔꯦ, ꯇꯨꯝꯅꯤꯡꯉꯤ꯫ ꯅꯪ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ?" "ꯀꯗꯥꯏꯗ ꯇꯨꯝꯗꯣꯏꯅꯣ? ꯐꯃꯨꯡ ꯂꯩꯔꯤꯁꯤꯗꯤ." "ꯁꯤꯗꯤ ꯄꯤꯛꯃꯜꯂꯦ." "ꯑꯗꯨꯗꯤ ꯑꯩ ꯃꯈꯥꯗ ꯇꯨꯝꯃꯣ ꯍꯥꯏꯔꯣ?" "ꯌꯥꯔꯣꯏ." "ꯂꯥꯛꯑꯣ ꯑꯗꯨꯗꯤ, ꯁꯤꯁꯨ ꯌꯥꯝ ꯄꯥꯏꯁꯤꯗꯤ, ꯏꯕꯥꯅꯤꯃꯛ ꯆꯟ꯫ ꯂꯥꯛꯑꯣ, ꯌꯦꯡꯉꯨ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯟꯆꯥꯅ ꯍꯥꯟꯅ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ, ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ "ꯃꯧꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯏꯃꯥꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯁꯦ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ." "ꯑꯗꯨꯗꯤ ꯗ꯭ꯔꯦꯁꯁꯦ ꯍꯣꯡꯗꯣꯛꯑꯒꯦ." "ꯌꯥꯔꯣꯏꯍꯦ, ꯃꯧ ꯑꯣꯏꯔꯕꯅꯤꯅ." "ꯗ꯭ꯔꯦꯁꯁꯦ ꯄꯛꯆꯕ꯭ꯔꯥ?" "ꯌꯥꯝ ꯄꯛꯆꯩ, ꯑꯩꯗꯤ ꯉꯥꯎꯔꯒ ꯇꯨꯒꯗꯧꯔꯦ ꯊꯣꯏꯕꯤ." "ꯉꯥꯎꯔꯒ ꯑꯩ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯅꯤ." "ꯍꯨꯟꯗꯣꯛꯑꯣꯏ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯄꯨꯔꯛꯏꯁꯦ? ꯁꯤꯗꯒꯤꯗꯤ ꯀꯅꯥꯝꯇꯅ ꯐꯨꯒꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯌꯥꯔꯣꯏ, ꯆꯩꯒꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯀꯅꯥꯝꯇ ꯆꯩꯍꯜꯂꯣꯏ." "ꯏꯃꯥꯅ ꯂꯝ ꯍꯦꯜꯂꯦꯅ ꯍꯌꯦꯡ ꯐꯨꯒꯦ ꯍꯥꯏꯔꯗꯤ?" "ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕꯗꯣ." "ꯄꯥꯕꯨꯡꯅ ꯆꯩꯔꯗꯤ?" "ꯆꯩꯔꯒꯅ ꯅꯣꯏꯗ ꯁꯨꯡꯆꯠ ꯆꯠꯍꯜꯂꯔꯣꯏ." "ꯑꯗꯨꯗꯤ ꯏꯃꯥꯕꯣꯛꯅ ꯑꯩꯕꯨ ꯂꯧꯁꯤꯜꯂꯨ ꯌꯥꯗ꯭ꯔꯗꯤ?" "ꯏꯃꯥꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯗꯨꯗꯤ, ꯏꯃꯥꯗ ꯍꯧꯖꯤꯛ ꯄꯥꯈꯠꯄꯤ ꯇꯧꯕꯅꯤ, ꯍꯌꯦꯡ ꯑꯗꯨꯝ ꯐꯔꯅꯤ ꯏꯃꯥꯗꯤ꯫ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯆꯦꯡꯅ ꯁꯥꯗꯦ, ꯑꯗꯨꯅ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ, ꯅꯪ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯣ?" "ꯍꯩꯅꯤ, ꯑꯩ ꯑꯗꯨꯝ ꯂꯩꯔꯤꯗꯨꯗꯤ." "ꯂꯩꯕꯥꯛꯁꯨ ꯑꯁꯇꯔ ꯇꯧꯗꯦ, ꯅꯪ ꯅꯈꯣꯡ ꯃꯣꯠꯂꯗꯤ." "ꯑꯗꯨꯒꯤ ꯋꯥꯕꯨ ꯁꯦꯟꯗꯜ ꯑꯗꯨꯝ ꯇꯣꯡꯉꯒ ꯂꯩꯔ ꯂꯣꯏꯔꯦ." "ꯑꯗꯨꯒ ꯊꯣꯏꯕꯤ, ꯑꯩꯗꯤ ꯁꯦꯜꯁꯨ ꯊꯣꯛꯇ꯭ꯔꯤ, ꯅꯪꯕꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯑꯩ ꯉꯝꯂꯣꯏꯗꯧꯔꯤ, ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ." "ꯑꯩꯗꯤ ꯁꯦꯜ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯇꯥꯃꯣꯂꯟ, ꯑꯩꯗꯤ ꯀꯦꯕꯁꯨ ꯍꯩꯇꯦ, ꯃꯦꯀꯞꯀ ꯑꯃꯠꯇ ꯂꯩꯗ꯭ꯔꯁꯨ ꯌꯥꯅꯤ,
ड्रेससु अथांब सेट्रसु याई मवैरदौनिना फने खरगा फी खरगा नदुम यानी हयेंवाई तामलन थबक तौरगा अहेनबदो लेबियोबा हौजिकिदी अई केमता हाइजर ꯑꯉꯥꯡꯁꯦ ꯑꯩꯕꯨ ꯉꯥꯎꯍꯟꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ तामलनसु अईबु ngauहनबा हैरिसिदी अदो अई केनोमता हंगे ꯍꯪꯉꯨ अईदी चाक थोंबसु हैते इमाबोंना nganगदी कमाइन तौदोबा ꯑꯩꯅ ꯊꯣꯡꯉ ꯂꯣꯏꯔꯦꯗꯅ अदुदि नुंगाइते अई हैनबा तमगे तामलना खरा खरा मतिंग पांगबियुको ꯍꯣꯏ ꯀꯩꯗꯧꯔꯛꯎꯒꯦ ꯏꯟꯁꯥꯡ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ थांग पाइबगा थाव ngौबगा अदुगा इंसांग थुम थाकबगा अतैदी अई हैनबा तौगे ꯑꯝꯇ ꯇꯧꯍꯜꯂꯣꯏꯗ ꯅꯈꯨꯠ ꯃꯆꯥꯁꯦ ꯆꯥꯛ ꯊꯣꯡꯉꯒ ꯕꯪꯕꯪ ꯁꯥꯈꯤꯅꯤ इस अदु ओइरदी nganthoi अई सोइना नोकनरनी ꯅꯣꯛꯅꯗꯅꯕ ꯂꯣꯟꯅ ꯀꯥꯗ ꯁꯦꯕꯥ ꯇꯧꯕꯤꯒꯦ अदुदी अतै के सेवा तौबिदोइबा ꯑꯌꯨꯛ ꯏꯔꯨꯖꯅꯕ ꯏꯁꯤꯡꯁꯨ ꯂꯨꯝꯕꯤꯒꯦ ꯁꯨꯃꯥꯡ ꯋꯥꯏꯁꯨ ꯑꯩꯅ ꯁꯤꯠꯀꯦ ꯆꯥꯛꯇꯤ ꯅꯪꯅ ꯊꯣꯡꯉꯨ ꯏꯟꯁꯥꯡꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯒꯦ ꯅꯠꯇ꯭ꯔꯗꯤ ꯅꯈꯨꯠꯇꯨ ꯁꯥꯅꯤ ꯀꯣꯜꯂꯤꯛꯁꯨ ꯑꯆꯧꯕꯗꯤ ꯑꯩꯅ ꯐꯦꯡꯒꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯨ ꯂꯣꯏꯅ ꯄꯤꯒꯦ लंचागी वाही मयाम अदुदा थोइबी नोक्तब ngamde अदुदी हयेंगमा मयामदा लंचा खोइरकपंगी नुपीदो कनानु खंगहनबा ताबा नोइना मानबी इंगे लेदो अयम हैनदे ꯈꯪꯍꯟꯕ ꯅꯠꯇꯦ ꯃꯁꯥꯅ ꯂꯣꯏꯅ ꯈꯪꯖꯔꯗꯧꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯀꯥꯎꯗꯦꯅꯦꯅ ꯑꯩꯗꯤ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯦ कमाइना काउदोइनो माना तामोलन कोइतान तानाबदो अई लोइ खंगिनी ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇ ꯋꯥꯈꯜꯗ ꯈꯟꯈꯤꯕ ꯂꯩꯇꯦ ꯈꯟꯁꯨ ꯈꯜꯂꯨ ꯑꯗꯨꯒ खन्नबगी मतम हेली हौजिक्ति अदुदा नुंगाइतब मदि ले कइनो तामुलनदी नुपीना लाइरिक हैबा याम पामी हाइदा अदुगा इदी लाइरिकसु हैते नंबु कनाना लाइरिक हैते हाइरगे अदुग याम हैरिदुदि हैद्रसु इना ताकनी होय अदुदि तामुलन अखोइनी लेमिनारदी अइना खंगदब खुदिंग लोइना थाकपा यारनिको होइनी अदो नमिदांगदि लाइरिक तौरिसे कइगे अतै मतम लोइन तौथो नुमिदांग तौद्रदी अइदि कैदौ लैदोइनो ngन्ना तुंबसु हैनदे सुमाइना लैदब वासे हाइरगा लंचा थोइबीबो जुंगसिनदुना कॉन्सिली रोमांस दी ताकबिरोय हाइरिदुदे अदुदि हानागी वारिनी हौजिक्ति अइगी नुपी ओइरबनिना ताकबिबा यारे थोइबी इकाइना लंचागी थबाक्तुदा ममाइदुना थादुना खांगी नुसिपन थुंग यौबगी गिफ्ट अमता पियुदना थोइबे ngамmoy इनीगा बोकना खंखिनी अदु ओइरगना अइना ओइना पिगे तामुला लमहेंगनुको मिगी मयुमनिसे से गिफ्ट अमता थोइबे प्लीज तामुला नोंगान फम तौरकपा दाइवाइदा लंचागी ममादो मोइरांगदा लाई इमा इमा राधा ममा से तुमलंबदगी ममित नोइदुना थोकले हाइमा हेमा नंदी असुक ngन्ना इमा अंगांगनी दम ताहुदोकपिरो गाइखुनी हे नंगबो कना कनागा लाके नथंता लाकब्रो होय कुइना लेबा याबा नते अंगांगनी दम ताहुदोरो इमा ममा हेमा हिंचुपा वखल तौबदा मोइरांगदा सोइदना लेरे हाइबदो जिंगनादुना नोंगानबा गाइबा ngamda लाक्लिबनी राधा सु हौगले राधा अंगांगनी दम ताहुदोरो हौजिमक यमदा हंदबा यादबनी इनमा नोंसु nganri नुंगाइगद्रो नों nganri सिदनिने यमदा हलौनबनी अइना हाइरिसे राधा इमुंगदा चंख्रे अदुगा थोंजल मयादा लेपतुना लंचाबु कौई लंचा लंचा मनेना कौरकपदुदा लंचा मिकप थोगलक्तुना हौगदली नाकंदा तुमलिबि थोइबिसु ममित खंसिंग तामुलन कैदौरगे मपानदैनेना कौरी नंग तममु अय हौगलगे लंचा मसंदो मकुन्ना खरा सेमदुना हौगदली इने नमाला इने हे हौजमक चतबा यारुई हाइरि अदुना थोइबिसु हौदोकपिरो राधागी वहाई अदुदा लंचा खरा पाखतना मखा हंगले इने इमा खक्ता लाब्रो कना कना लाके नमा खक्तंगनी मपानदा नखोय नि बुंगाइदुना ले खरा थुना थोगलोको होइने थोइबी ngangnariba waridu taraduna masu haugadli masada pakhatpa amasu phawi yumda kari thoknarabano haina tamulan mabuklai hairo haugalasira थोइबी लंचागी तुंग इंदुना मपानदा थोगले
ꯃꯃꯥ ꯍꯦꯛ ꯎꯕꯒ ꯂꯟꯆꯥꯛ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯃꯥꯗ ꯈꯨꯏꯔꯨꯝꯃꯤ. ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ. ꯏꯃꯥ, ꯌꯨꯝꯗ ꯍꯦꯟꯕ ꯊꯣꯛꯇꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯅꯔꯁꯤ. ꯅꯣꯏ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯊꯣꯏꯕꯤꯒꯤ ꯃꯄꯥꯕꯨꯡꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤ. ꯃꯣꯏꯅ ꯈꯪꯂꯛꯂꯒꯗꯤ ꯍꯦꯟꯅ ꯋꯥꯔꯧꯈ꯭ꯔꯅꯤ. ꯑꯗꯨꯅ ꯍꯟꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯏꯃꯥ. ꯃꯃꯥꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯒꯗꯧꯔꯦ. ꯊꯣꯏꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯁꯅꯥꯃꯍꯤ ꯈꯣꯏꯔꯨꯝꯍꯜꯂꯤ. ꯑꯗꯨꯒ ꯑꯅꯤꯗꯨ ꯃꯄꯥꯕꯨꯡꯕꯨ ꯑꯃꯨꯛ ꯈꯣꯏꯔꯨꯝꯂꯤ. ꯃꯥꯡꯒꯣꯜ ꯖꯥꯎꯅ ꯁꯥꯎꯔꯕꯁꯨ ꯁꯥꯎꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯄꯥ ꯃꯪꯂꯦꯝ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯆꯠꯀꯗꯧꯔꯤ. ꯃꯥꯡꯒꯣꯜ ꯖꯥꯎ ꯑꯁꯥꯎꯕꯗꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯟꯊꯔꯝꯗꯦ. ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯝꯃꯤ. ꯂꯟꯆꯥꯒꯤ ꯃꯄꯥꯅ ꯚꯛꯇꯤ ꯇꯧꯔꯤꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯐꯝꯃꯤ. ꯏꯕꯨꯡꯉꯣ ꯃꯥꯡꯒꯣꯜꯖꯥꯎ, ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯤꯁꯤ ꯈꯪꯖꯍꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯁꯜ ꯌꯥꯅꯔꯒ ꯆꯠꯄꯅꯤ ꯍꯥꯏꯔꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯝꯒꯤ ꯏꯆꯥꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠꯄꯨ ꯉꯥꯛꯇꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯆꯔꯤꯕꯅꯤ. ꯇꯥꯗ, ꯑꯩꯗꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯆꯝꯅ ꯈꯟꯗꯣꯛꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯋꯥꯡꯃꯗ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯋꯥꯔꯛꯆꯒꯦ. ꯍꯧꯖꯤꯛꯃꯛ ꯏꯆꯥꯕꯨ ꯊꯤꯟꯕꯤꯔꯣ. ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ. ꯃꯥꯡꯒꯣꯜꯖꯥꯎ, ꯋꯥꯁꯦ ꯇꯝꯅ ꯏꯪꯅ ꯈꯟꯅꯁꯤ. ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯧꯅ ꯂꯩꯅꯕꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯂꯟꯆꯥꯁꯨ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ. ꯂꯩꯀꯥꯏꯁꯤꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤꯅꯦ. ꯑꯗꯨ ꯌꯥꯔꯣꯏꯅꯦ ꯇꯥꯇꯣꯝꯕꯣ. ꯑꯐꯕ ꯚꯥꯞ ꯇꯥꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯕ ꯊꯕꯛꯁꯤ ꯇꯧꯒꯗ꯭ꯔꯣ? ꯋꯥꯈꯜ ꯈꯟꯕ ꯃꯤꯒꯤ ꯃꯇꯧꯔꯁꯤꯕꯣ. ꯑꯩꯒꯤ ꯏꯆꯥꯁꯨ ꯂꯥꯜꯂꯤ, ꯂꯥꯟꯗꯦ ꯍꯥꯏꯔꯣꯏ. ꯑꯗꯨꯅ ꯇꯥꯗꯁꯨ ꯏꯆꯥ ꯋꯥꯔꯛꯄꯤꯌꯨ. ꯑꯩꯁꯨ ꯏꯆꯥꯗꯨ ꯋꯥꯔꯛꯆꯒꯦ. ꯋꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯜꯂꯁꯤ ꯇꯥꯗ. ꯂꯟꯆꯥꯒꯤ ꯃꯄꯥ ꯃꯪꯂꯦꯝ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯁꯤꯜꯂꯤ. ꯏꯕꯨꯡꯉꯣ, ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯈꯟꯗꯣꯛꯁꯤ. ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯗꯨ ꯈꯥꯏꯗꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯅꯦ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯇꯥꯗ ꯚꯥꯞ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ. ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯏꯆꯥꯗꯨ ꯀꯔꯤ ꯊꯥꯛꯑꯒ ꯊꯝꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯇꯥꯗ? ꯇꯥꯗꯒꯤ ꯏꯃꯨꯡ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯃꯝꯃꯣꯏ. ꯃꯗꯨꯒꯤ ꯃꯊꯛꯇꯨꯗ ꯏꯆꯥꯕꯨ ꯄꯨꯁꯤꯟ ꯑꯩ ꯄꯥꯝꯗꯦꯅꯦ ꯇꯥꯗ. ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯊꯣꯏꯕꯤ ꯁꯣꯔ ꯐꯨꯜꯂꯤ. ꯑꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯣꯛꯄ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯦꯡꯖꯤꯜꯂꯛꯄꯒꯨꯝ ꯊꯣꯏꯕꯤ ꯃꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯏ. ꯃꯁꯥꯗꯨ ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯇꯨꯅ ꯈꯨꯎ ꯇꯥꯁꯤꯟꯗꯨꯅ ꯂꯩ. ꯉꯥꯏꯍꯥꯛꯀ ꯁꯨꯝ ꯐꯝꯂꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯈꯥꯗ ꯄ꯭ꯔꯞ ꯆꯦꯟꯊꯈ꯭ꯔꯦ.